Kuki terrorist lanthengna laikhidraba athauba taragi imungda pension gi senpam khusinakri apunba khundrakpam kendra tengbang lupna Kuki narco terrorist lanthengna laikhidraba khundrakpam kendra gi manungdagi athauba taragi imung manunggi miyoisingda pension piduna ikai khumna buitkri Lupasigi advisor N Rajendra former president isam social worker gi yumdanga si pangthokiba thawramaduda kendra sigi manungda leiba thangjam Indra Kumar chairperson Haraurau Tangkham GP ward member sing make dongi ahalaman sing saru yakhi ngasi gi thawramadu Kuki narco terrorist sing lanthengna bada laikhidraba khundrakpam kendra gi athauba sing haibadi Laimayum Prem Laishram Rosen Okram Sanaton Laishram Prem Hobizam Somen Wangkhairakpam Alice Thongam Debabarta Thangjam Lemba Sagolsem Loyamadi Pukrambam Nikhilgi Khwaidigi naknaba imungi miyoising seloina lupalising ahungi pension oina pikheri Kurkulgi Mandop Yumpamgi relief camp the Ladiva IDP sing ngarang hing sen thoraktuna Impal West DC office mamagi lambida hing direct no wakat mipam satakri Manipur thoklibi irang asina maram oiduna sapramena dagi lanjenaraktuna housing Impal West district ki Kurkul Mandop Yumpam da hangoktuna Ladiva IDP angang kaya yauna puna miyoi samaga kuntra rom relief camp asidagi thoraktuna Impal West DC ki office mamang hing direct na laikri Relief ke madura laiba inmate singna senturak DC office ki mamang de laiba lambi gi sarukta hingarek tuna laikibagi maram haidibadi ngarang numidang relief ke madugi coordinator oina thawpuriba miyoeman IDP singda phajadaba wahiwata amadi tabada nungaitaba akampet ki oiba wapum ke ngang sakpa tawrakpadagi IDP singaduna relief ke madura laiba ngamlaroi haiduna senturak DC office mamang wakat mifam sadakhibane hairi Ngarano midang DC office ki mamang yerek tuno laikiba IDP singi manung de saru gyakiba sapramana digi malem nganba ko miyuesina phungdokibadi sapramana digi lanjena du khurkhul gi mando yumpham da hangdok tuno laidiba relief camp sida lairekli basi sahiani pharakli relief camp sigi coordinator oina thawpuriba miyuesina inmate singi mapham da phajadaba wahiwata kya ngang bigi thabak sa tharakli maduna ma sindok trabri mapham madura laiba ngamloi anaba coordinator ama sindok piu haina phongdoki magna makatana phongdokibada ngaranumidang pung taren makhainum taba matamdigi hawduna relief camp madura sangjapam lawduna laidiba imung kuntra ga nithugi apun mising samugo kuntra rom relief camp madura tholaktuna Impal West ki DC office mamang da hin pung tarara thunglaki ehing supa Impal West DC office ki lambi gi sarukta pikliba angang kya yauna ehing gerek tuna laki hausu makoina relief camp da lairiba siki matangna lengana solution ama purak pasungamdri government wapum ama amu hai ama amu ngang tawduna lairi thabak oina pangthok pidri IDP singa sida hanna tosar tawbiba oina thokli maduna relief camp da lairiba si aduki matik ware maram maduna atupu matamna masagi horapum oiriba sapaimanada halanbina ba thabak lokhatpiu IDP singna taliba dabi asi thabak to onthok taba tarabadi makhal makha kya gi democratic oiba khongjang leptna sangsilagana hensu phongdokhi loidana ngasi pung ter makhairom taba matamda DC Impal West ki official sing kharaga hakthingna unaduna IDP singi taliba dabi singa du mek singna pawdomduna khanki loinana DC gi makeidigi su thabak oina pangthuna bahotna gani haibigi thajaba pirakhiani su malem nganbana phongdokhi Manipur gi democracy gi asengba sakta madu laitabugum tawri miyam gi mihut oiriba singna apunbagi kholago loinana democracy bu hingat hangadabani sanayema lamdam asida democracy marai sai tharakli basi board pi khiba miyam amadi miyam gi mihut oina khalakhiba singna soibadagini Manipur di democracy gi asengba saktam laitabugum tawri maduna miyam gi mihut oiriba singna apunbagi kholago loinana democracy bu hingat hangadabani haina UNLF ki hanagi chairman ningthem sanayema megena phongdokre haribu apamasi organizing committee of Patriotic poem recitation competition sinduna ka walaisram selung balaikai gi KYC committee gi holanga si pangthokiba Patriotic point recitation committee competition saru gyaduna ningthem sanayema phongdokhibani ngasi gi thoramadu Patriots Day Observation Committee Manipur ki President M. Chandra Kumar Committee ki Vice President Waikhom Amusau Maite amadi jury members sing oina Sahitya Academy Award thoksom ibohanbi critic amasum rights loinana DM University Associate Professor Dr. Longjam Sarachandra amadi and Thomso Higher Secondary ki Retired Principal ke Ganga Rani Sargyaki
Nengthemsa Sanayamana Makatana, Pongdokiba, Nasingasimuk Manipur Kunai, Sida Tiangnariba, Asweba, Aran, Singa Koina Koigi, Mihut Kanbada Asweba, Bedagisu, Asoba Maram Nihava the Laloi, Botter Oidiba, Queen and Haki Kalaga, Bot Piru, Bedigit, Tolapani. Miyangi Mihur Oidiba, MLA Singa Sina Makoy Assembly, Constituency, Adukaki Natana, Lambda Musiki Tabaktorum, Singa Sarugabi, Kudongzava Piribani, Adobo, Lambda Musi, the democracy, a single Saktamatu like the Bugum Tauri. India की वजह से democracy लाइट अब का सब माना रे मणिपुर को मपी खबर लम्बा में से democracy मराई साइड थरक लबदिकारी ओइगनी मियाम की मिहुट सिंग अपुन बगी खोलाव गलोई ना democracy भी हिंगत दबने माना मखाता न फुंगदो की बता सांगल बिसे कुंत्रा रोमसी द मणिपुर मिटोप मसिंग यामना संक्षलक बगी असौ इशू लाइरिंगे सिदा मिटोप सिंग खानदोक्तना मिकोक थी बगी थबक सा थरबदे लम्बा में से असौ ममांग जब म ओइगने की Thauramatuga Mari Lena, Patriotic the Observation Committee Manipurgi Vice President, Waikom Amuso Maitin Fungokibada, Manipura Toklibi Iranga Shiga Mari Lena, Horokliba Lamda Mashikinaha, or Riba Mahirishing the Yauriba, Lebakning Bigi Wakolon do competition Shida, Sanging Tobani. Matamama Kugi, Pai pushing Lebak Nakna, Lorama Togdown, the Hosiki Naha, Mahirishing Kang with an eye for Deki. Nasi Pangto keep a competition to the class 3 to give 5 power, class 6 to give 8 power mandi, class 9 to give 2 power category whom Tona, Kaidok to Napuna Mahiroi, Maudran Saryaki. PR Langana Maya Lambi paring the Masing Kang and a lady bar, potholes in Atubumatam, the mention Biduna Miam, the Kudong Tiba Tok and Abohonavi, Zimi. PR Langas in Atubumatam, the Maya Lambi paring the lady bar, potholes in a mention Biduna Miam, the Shatok Shindobada, Kudong Tiba Tok to Abatabak at Piu Haina, Kagem Pali Nambul Mapal Development Organization, is joint secretary RK Zemina Fondokre. Haribo Apamasing a Simaya Lambi paring a Pibam Sola Lambi Saruksing Yangshin Bagi, Kongzang Sanction Kiba Paumi Karago Unabamatam the Mana Fondokibani, Magna High, Matam Queen a Simbi and a Lerakpadi Manipurgi Marueba. State highway ama oriba maya lambi paring a support hole na machine tingam na lady, Loinana, accident gas to create, non Kaziktan Tower, the potholes in a sida, ising tungsim duna laivana, Maramna, Aru Anan Gueva, Pishet to the Marie Lane of a tabak Tarongi the Lapam using the ising capsin duna upon Behele, Loinana, Garisa Doxin Tower, Atukimati Kudong Tiva Mayuna duna lady, Mauna Makatana Fundo Kibadi, Miyangi Funavani Haiduna Central Project, Kaya Lamda Masita Peka Libash in the Maramoraga, Maya Lambigi Sarukta, Takwairam Laganintina, Shambiram the Bamaramna, Konkut Kya Masing Tingam than a labadigi house ising Tungshin in the Labashina, Amokena Kudong Tinga Valley. Amaramda, Nungsa Sarakumatamana Kahan or full hope the Gilambi Satokshin Tower with Awaboy, Lambigi, yet oida labor yumsing the su or full asopositing Piduna. As Mamadi, Loki Lena, Yana Makal Kagilena, Pokwan Bigi Asoba Marama Oidaki. Mioema Parava Matuna Tamtina Puba the Siena when they have a Mio whom police not forgot Pangam Creek. Mio Krana Pardon Pukiba Mioema Tamtiba Mong the Puruga Tadoparakudagi, Mio do hospital like an acre. Taudo the Tokraba Matu Madi, they never police na Mio the Puba the Siena when they have a Mio whom forgot Pangam Creek. Paushan High Numidango. Itai Bazar degi Moirang Mayung Kagema Singa say Kungamari Kawanaha Ama Sakang the Bamio Krana Guardian Pabi Village the Pardon of Pukrabamatung Tamtina Purabamatung Tadoraki. Mio Eduki Haksangi Mapum Kiara Sokpari Hospital Pukatuna like an Aki. Taudo Oduga Mari Lena Pulisna case Malakot Kibagaloina, Makatana Tizen Humzid Migi Tavaksatavada, Moirang Mayum Kagema Singabu, Puba the Sienaba, Mio whom Pulisna forgot Pangam Lahadi, Pagalaba Mio Singadudi, Pukau. Iran Pamdigi housing na Moirang PWD Lairak Laiba, Koizam Rosan Maite say Contraganitoy, Sunusupai May Lekai digi Hobism Somokanda Singa say Contraga Matoyamadi, Hagaxo Ikai digi housing na Moirang Lamkai relief came the Laiba, Konjang Napoleon Singa say Kungatru Kaweri. Wasang Mum Sonaman in the Lake Kidabda Kokomi, XCM Birenam de Lukian, Awab Fundurakli. Retired IPS officer Loinana Lamda Masiki Saknairava, socio-political commentator Posangbam, Sonamanina, Laikida the coordinating committee on Manipur integrity Kokomin Awab Fundurakli, Kokomigi IPR subcommittee convener Laikurab Zayantana, Nasi Tolaki Basirolamanahai. IPS officer ama oina Nagaland state posting taadun state adugi miyam gidamak thabak kya tarongki thabak tagi potharaba matung socio political commentator ama oina state asigi issue kya state amasum national media gi discussion kya da miyam gi mitna ko oiba wafam kya thambiramki magna laikidaba state asigi asoba mangjaba mani laikidraba gi thawaina mapu gi nakta ingna signa laiba oirasanu haina thawni jaba gi loina imung manung gi awaba da su saru yari hairi
Amaromda hana Manipur Chief Minister oiramba N Biren su socio-political commentator posangmum sunamani manung matam sadana masagi anaba mana maram oidun laikidabada awaba madi nuaitaba phongdokre loinana laikidabagi thamai banda leiba mayumda satun imung manungi awaba su saru yakre hanagi Chief Minister N Biren maki social media account phongdorakpagi matungina pi sunamani gi Lauksing amat oibigi wakhalon amasi khonai sibu sakhona bo hona ramba kaya miyamna dumak ningsing duna lehoragani magna laikidaba haibasi imung manung khaktana tana Manipur pumbagi mangjaba mani laikidrabagi imung manungna nanghori ba awabada saruk yari aiki Zeribangi barak turel da hida purakhi balupa crore humdraga taruk hienbagi drug combined force na fari Combined force na drug amasu mayai ka ba polam singi mayok ta leptana sa tharak operation gi manung sana ngasi Jiribam district ki barak turel hida purakhi balupa crore humdraga taruk hienbagi yamla drug sing fort khari Police ki pauna hai dibana intelligence ki akhanaba paw ma phangmari gi Assam Rifles amasum Jiribam police ki combined team na yamna khudong thini oiba mapam ama oiriba Jiribam amasum Perzol district ki marak ta lairiba Saudarai khala amasum Sabom Pai any Gimarak Lady Barak Turel Gisharuk Shinda he the patrolling Saki combined force na patrolling Satling Emanung Yamna Singing over Mount Laki he ama Kamduna Sik Tobumatamda Lupakur Humdragatur Rongi Bilu Gadaba Methamphetamine tablets in the Fort Kivane drugs in the Tuan soap case Satrukataraga Turukta Habga Purakivane Taudu Oshiga Mari Lennon Assamgi Silsa the Labor Muema Fareri Assam Rifleski Makedigi reason a the drugasi Marupangna Manganaba anti-drug operation ki thaba si mangzil thana sangsili ngasi yamla drugs sing fogat ki ba sin Assam Rifles na drug trafficking asi mapung phana lakshina na ba paikhat liba si asob excitement amani haidi building saba loidringai da kai ba hori SSA gi makhara sangangai da leiba harau Cosmopolitan Primary School gi nauna saba building saba loidringai da kai ba hori mari laina ba sing na mi yengsang bi yu haina khundrakong kendra gi MLA gi PWD gi nominee Laukshigam Toibana Fongdokri, Mana Makatana Haki, English Singaniga, Kungamatoy Saba, keep a building a sea, Sabalo Vigimatam Hendo Lavasumapung Pana Sabalu Shindri, Sabalu Shindri, Basilingamasum, Pillar Kaiba Horeki Brahmaputra, Toriel, Sainana Dam, Sarakpadigi, India da Humang kangnare India ki khwaidi ki maru eba turel singi manung saliba dugaleba sigi khwaidi ki sabo turel oriba Brahmaputra da Sainana asobu dam ama saba horakpadigi India ki lusing besing humang anapi kangnare Brahmaputra hairiba turel si Tibet na Yarlung Zangbo river hairaga khanai turel si Himalayan singsangdi horolaga Tibet phawduna laklagi India ki north east state sing yoroklaba matung Bangladesh amuk phawraga Bay of Bengal taki ga doribani Saina hauzik dam saba hauzilakli hairibasi India ki Arunachal Pradesh kilometer kuntra Tibet autonomous region sangsilaga Yarlung Zangbo river gi mathatani Torel asigi ising sisinabagi matangna marueba yanabam phawbaleti masina maram oiraga India na Tibet autonomous region kutingjinbagi right ama phawbaleti adubu kariguma saina na dam sajin khiba thoklabadi India ki state sing haibadi Arunachal Pradesh Assam na khudong saraba tholagani Assam ki miyamna thakna sana na bamasum lawu singudu sisinari bi ising amasum Brahmaputra Torel amasum asigi masa maring singdagini saina na saba horakliba mapamasi art ki tectonic plate manak nakna masum yoa haba tholakpada khwaidi khudong thibu thokpa yaba mafam singni hariba mafam asida dam sakhiba taraga de hauzik torel asida sieli bi sing asi saina gi apama gi matung inkragani masina malem gi khwaidi gi sauna hydropower station oiduna 300 billion kilowatt puthokna na bathamli India dana ikang isaw mayokna ba duga saina dana momon mino tamhan badam oigadori Kangsup Siru Reserve Forest Area da Kuki Group ki kem ahum thamna balengana thorang tarakliba si khudakta lepkadawani Rajkumar Kangsup Siru Reserve Forest Area da Kuki Group ki designated kem ahum thamna balengana thorang tarakliba si atuba matamda handokadawani madu natrabdi Manipur miyam akan mukhongjang sangsilagani haina Rural United Club Organization ki president Ningthaujam Basant Kumar na phongdorakli Haribo Apumasing asi Payeng Bazar Rural United Club Organization RUCO amadi Impal State Women's Wing na sinduna Payengi miyam amadi Wapong Bamon Yairong Hauksong Okram Kundong amasdi Kangsup Siru Village ki miyam tholakuna satakiba wakat mi phamaduga mari lainana phongdokibani Pasantu Kumar na makata na hai haukiba English ngani ka kunga manga gi June gi tang taraga turukta Union Home Minister Amit Shah ga Kuki Sugi kem taret nauna maitei tab khulsingdigi arapa singi mapung kharada
ꯍꯣꯡꯖꯤꯟꯅꯅꯕ ꯈꯟꯈ꯭ꯔꯕ ꯃꯇꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥꯔꯛꯄ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒ ꯂꯥꯛꯇꯨꯅ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯑꯍꯨꯝ ꯀꯥꯡꯆꯨꯞ ꯆꯤꯔꯨ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗ ꯁꯨꯒꯤ ꯀꯦꯝꯞ ꯁꯥꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯣꯛꯀꯗꯕꯅꯤ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯀꯦꯝꯞ ꯁꯥꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯧꯇ꯭ꯔꯨꯛꯇ ꯁꯥꯒꯠꯂꯤꯕ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯊꯛꯇ ꯂꯩꯕ ꯀꯨꯀꯤ ꯈꯨꯜ ꯍꯔꯥꯎꯊꯦꯜ ꯑꯃꯗꯤ ꯀꯥꯡꯆꯨꯞ ꯆꯤꯔꯨ ꯂꯝꯈꯥꯏꯒ ꯊꯪꯅꯕ ꯀꯣꯠꯂꯦꯟ ꯆꯠꯄ ꯂꯝꯕꯤ ꯅ꯭ꯌꯨ ꯀꯁꯥ ꯔꯣꯗꯇ ꯂꯩꯕ ꯐꯥꯄ꯭ꯔꯨꯝ ꯆꯤꯡꯖꯤꯟꯗ ꯀꯦꯝꯞ ꯑꯍꯨꯝ ꯊꯝꯒꯅꯤ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯕꯗ ꯅꯠꯇꯅ ꯀꯦꯝꯞ ꯁꯥꯅꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯈꯨꯜꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯀꯦꯝꯞ ꯁꯥꯕ ꯌꯥꯔꯣꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯒꯣꯚꯔꯅꯔꯗ ꯁꯨ ꯀꯦꯝꯞ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯜꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯁꯨ ꯀꯦꯝꯞ ꯑꯁꯤ ꯁꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯀꯅꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯅ ꯁꯨꯒꯤ ꯅꯤꯌꯝ ꯊꯨꯒꯥꯏ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯨ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯗꯅꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯑꯃꯁꯨꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯃꯅꯨꯡꯗ ꯀꯨꯀꯤ ꯁꯨ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯊꯝꯕ ꯌꯥꯔꯣꯏ हाईवे मनाक्ता कुकी सु थंब यारोय मदी मैते मदी नगागी खुल मनाक्ता सु ग्रुप की केम थंब यारो हेबा प्लेकार्ड सिंग पाइदुना खुलाउ लाउखियेदी मणिपुर की अनौब चीफ सेक्रेटरी पुनीत कुमार गोयल ngasi thunglari मणिपुर की चीफ सेक्रेटरी की फंपाइन IAS ऑफिसर पुनीत कुमार गोयल ngasi स्टेट असिदा थुंगलखरे कुमजाई लिसिंग अमगा समापनगा मौद्रागा मथुगी बेस की AGM UT केडर IAS ऑफिसर पुनीत कुमार गोयल ngasi nungthil Imphal International Airport thunglakibani Pharmacy painaba appointment committee of the cabinet ACC na tha asigi hokiba tang taraga turukte appoint tokibani mang irang asida state asigi chief secretary gi phampuramba Prasan Kumar Singha gi mutsilagani Punit Kumar Goyal asi airport thunglabada state government gi makok thongba official singa masum airport ki official singa taram oki sai ani helaba irang asina hausi oiriba state asigi phibamda Punit Kumar Goyal chief secretary ama oina asubu thaudang laugadori hainasu paus da makatana fongdokli ado tentana sumna meyam da thamjaramge hausi koina di meyam paus matang sa lusinjarage mas makata banau ba update meyam punangai minase